Hello guys, ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯗꯅ ꯂꯥꯛꯆꯔꯦꯀꯣ. ꯉꯁꯤ ꯉꯥꯃꯨ ꯌꯥꯎꯔꯦ, ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯁꯨ ꯌꯥꯎꯔꯦ, ꯍꯪꯒꯥꯝꯁꯨ ꯌꯥꯎꯔꯦ. ꯃꯌꯥꯝꯁꯤꯗ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ. ꯍꯟꯖꯤꯜꯂꯒꯦꯗ. ꯍꯥꯎꯔꯦ. ꯅꯤꯡꯊꯝꯊꯥꯅꯤꯅ ꯅꯨꯡꯁꯥ ꯌꯥꯏ ꯆꯥꯕꯁꯦ ꯐꯖꯅꯗꯤ ꯅꯨꯡꯉꯥꯏ. Còn nó cũng chịu được. Dập dập 우승차. 우승차의 맛이 고소하네. 하나도 좀 먹어.
ꯎꯔꯣꯏ hawajar meatballs पण फजꯅ हावे ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ